IMPHALꯗagi KEITHELMANBI PHAOBA passenger CHENBA diesel auto driver ama Kuki LALHOUBA singna kidnap TOUNABA HOTNARAMLE LAIBAK PHABADAGI auto driver adu NANTHOKTUNA CHELLAKKHRE hairi thaudosi tha asigi kungani thoida IMPHAL West District ki Patsoi police station akonba new KEITHELMANBI lambi da thokibani Kuki LALHOUBA singna phana ba HOTNARAMLABA auto driver aduna konthozam AC gi manung chanba konthozam mayai laikai dagi ne hairi hiramasigi matang da TOMTV na auto driver aduga Akhanana unarubada mahangna phongdorakpagi matungina haukiba July kungani thoige numit yungba matung pung ani makhai aduwaida new KEITHELMANBI bazar dagi 9 sector Assam Rifles headquarter taba lambi da thokibani numidadu mahag wangkhai dagi Assam Rifles personnel ama air personnel adugi loinabi amadi macha aniga punna auto rickshaw adu reserve tawraga lakhibani mahaki auto rickshaw aduna KEITHELMANBI bazar yorakpada miyoi taruk gari macha ahumda ani tongduna Mahaki gari adugi matungda tanarakhi miyoi sing aduna tanarakle hek khangbaga mahaki gari adu speed yangna thongnabu hotnaki adu gari macha anina mahaki gari adu hengatuna thogatkhraga Assam Rifles ki gate manakta khamduna laiki fibam adu khudongthiningai oirakpadagi mahaki gari adu Assam Rifles ki camp manungda khonglei thuna thaujilaga mafam adu da pung amarom lotuna laiki tungda Assam Rifles singi matenga loinana mahak new KEITHELMANBI bazar PHAOBA thorakibani hairi pung ani makhai mung tar koi tanja sida KEITHELMANBI degina air changbagi lambi bayaida akoi gi Kuki gi sinausing haitare makoina gari masa ahumda moi ani tonga ahamada gari ani sina kanna thojalaga aigi gari gi mamang thangba sarukta mokoi ani leblaga ani gari ani sigi tongi bongwi mari sina leblaga aigonda koida yenga lei aduga koina moina phone su tawi ada kariba khara tawdore na khan jingnabadigi koina air person da haibadi mana thawjalwana asai thawjalle karimba koida khara tawni moi mongda koi attack taw gudabra haibagi mong khara jingnaba khale makoida biak tu koi hangtokpagi mong ama koina ugi adudigi koisi pakhani ngata koi biak si khara gari si khamle horga moni kan thawkhre aduga koina air gi get yoramdai matam aduida yausilakoi da adudasu hariba gari mamangda thawriba gari ani duna amuk air gi get manaksida khamaga makoise akoi yengdra lumdra lerami